CM da Meeoi taruk Tekta Kaidana Thadoknaba Matam ama Haibiyu Hairubada CM na Eidi Laisu Natte Kamai Ngamdoino Haina Paokhum Pirakle Ibenaobi Pawasi Kangleipaki Maira Paukse dagi Lokhatjabane Kumjali singani kulumdoigi Meeoi ahumdagi ngasi fawba kuki militant singna lepa leitana nongmai amadi bom kapsinduna landaba chatharakpada natana kuki amadi mar militant singna fazinduna thamliba jiribamdagi nupi ahumga angang ahum adubu Tekta Kaidana thadokpinaba matam amata Haibiyu haina Manipurda BJP lengaki chief minister oiriba Biren da Hairubada CM Biren na Eidi Laisu Natte Kamai Ngamdoino Haina Paokhum Pirakle haire Kuki amadi mar militant singna fazinduna thamliba jiribamdagi yurembam Rina Devi sahi hompugi masanupa yaima Ningthaujam ongbi Ibenaobi Devi yauna ngarang jiribam students forum na chief minister Biren unarubada chief minister na wafam asi thamlakibani haina Ibenaobi na phongdorokle kuki amadi mar militant singna fazin-khiba Meeoi taruk Tekta Kaidana thadokpiraknaba ngarang numidang hairok apunba club amasung hairok apunba maira paibi na punna sillaga hairok ta sathakiba mairagi rally adu Ibenaobi su saruk yakhibaga loinana mahakna ngarang nungthil chief minister unarubagi paudam adu paumisingda phongdokhibane ningthaujam ongbi Ibenaobi Devi jiribamdagi haujik victim oiribi yurembam Rani Deviಗೆ macha mangagi manungda ahum subane mahak hairok ta mayum panduna leibane Ibenaobi na makata na hai jiribamdagi kuki singna fajankhiba nupi angang yauna punna Meeoi taruk asigi matangda ngasi nungthil jiribam students forum ga mahak masa yauna Manipurgi chief minister Biren ga unakhe maduda mahaki ima mache manau nupi amade angang ahum adubu kuki singi makhutagi Tekta Kaidana thadokhanbinaba matam amata Haibiyu haina chief minister da Hairubada chief minister na Eidi Laisu Natte Kamai Ngamdoino haina hairakpada thamoi yamna sokhe Manipurda leiriba miyam khudingmangna mafam khangdriba nupi angang makhoi tarukpu athubada thadokpiraknaba amuktang honaminasi haina Ibenaobi na appeal tawraduna makhata na hai kuki militant singna fajinkhiba numit marini suraba faubada siba changba mafam khangdana leiriba makhoi tarukpu Meeoi bagi minungsi yengbiraga condition amata yauduna athubada thadokpirao aigi ipamgi laikai aduda CRPM na ngaktuna leiribane makhoigi mamangda kuki singna mitai tara faduna pukhibada kari amata tawba ngamawdabasi yamna pende pikliba ngang ahumduna karamna leiramgane nupi sing adudana fatraba kuki singduna kari tawramgani khanbada wakhalse laitafam khangde ingkhraba matam asida mafi marol su phajana yaukhide makhoibu karamna leiramgani khanbada laitafam khangdre ima iche inau nupi amasung pikliba ngang ahum aduna Tekta Kaidana halakpa aduda bukhaurangna ngaijare makhoigi wakhalda tumba chaba changdre aikhoigi mateng pangbinaba Manipur miyam natana kana amata leitre hairaduna Ibenaobi na kamna paudam lakhe maira paibi cha kaya na saruk yaduna sathagiba ngarang numidangi mairagi khongsat adu hairok getagi hauraga hairok litan fauba chatkhe khongsat aduda mara leijadraba mahairoi amade micham khudakta state amadi central lengang na thadokhangadabane micham fakhraga lengang na tumina leisanbagi thawong yaningde athuba matamda micham taruk asoi angam yaudana thadokadabane Today is Children Day Stop Crime Against Women and Children haina thaba placard kaya paibaga loinana apunbagi oiba kholaw lauduna rally adu chatkhe